Kangli thriller na mayambu taram nokchari. Ngasigi wari asidi Maharashtra gi Nalasopara kauba mafam amada thokiba thaudok amani. Thaudok asida nupi amana mahaki mapuroibabu hatlaba matung masagi mayumaki floor makhada fumjinduna thamkibagi case amani. Matau karamna amadi karigidamak thaudok asi thokibano haibasi wari asibu taraga khangminarsi. Maharashtra gi Nalasopara hairiba mafam asida middle class amadi lower middle class ni yamna namna taba jaga amani. Aduga mafam asi mi yamna kungna taba mafamni. Masigi mathakta Islam area kya amasu lairibani. Mi asu kungna tariba mafam asida hairiba crime asi chathakibani. Case asi Drishyam movie da Ajay Devgan body amabu police station gi construction tawriga matamda load kiba aduga hairab manaribani. Mafam asida chahi nifu suraba Bhija Chavan Komal Chavan amadi makhoi gi chahi nipan suraba machanupaga lairami. Makhoi ani si 2015 da luhongduna yumban bagi lambi da khongdarakpani. Luhonglaba matung sahi kharadi makhoi ani asi yamna nungsi chanana lairami. Adubu matam khara lairaga makhoi ani gi marakta yamna toina khatna chainaba asi tawrakhi. Amadi makhoi ki punsi asi santi oiramde. 2025 ki January da Komal asi yamna chahi nauriba chahi kunta suda ngairiba Monu Sharma ga lona nungsinaba haurakhi. Monu Sharma asi Komal na chahi nipan hen hallibani aduga makhoi ani asi laikai masel su uoiribani. Monu asi lairik laisu yamna fawa angangni. Mahakna BSc IT second year da 95% score tawribani aduga haujikna third year da tamlibani. Adubu haujiki matamda ikhoina khanggadabsi lairik fanyamna faba misak oiragasu miyoibagi minuksi kyamna cheli chende haibasi judge tawbasu ngamngamde. Nungti numit khudingi bije thabakki damak ayuk pung 3 yumdagi thogi aduga numidang pung 4 da hekek halai. Aduga masigi matamasida Monu yumsida hekek lona laglaga Komal ga hekek unaribani. Thawong sing asi yamna thuna bije na khanglambi. Vijay na Komal ki phone na changduna yengwa matamdadi makhoi ani na thanaba message amadi masigi mathakta private photo kaya amasu yawrama thengnaki. Masigi matung mahakna Komal ga khanarami. Masidagini makhoi ani asi nungtigi khatna chainaba hauraklibasu. Sumaina sum khatna chainaba tawbasina yum asidagi chain kiba natraga divorce tawbagi mahutta Monu amadi Komal ani punduna plan tawrami. Aduga haiba plan asidi Vijay bu hatokpa asini. Haiba plan asi makhoi ani na July thara plan tawkibani. July tarada Vijay gi machin manau oiriba Ajay amadi Akhilesh na Vijay gi mayumda laktuna mahak pu hanglammi amadi makhoina phone da paw su phaunoba ngamdiribani. Matang asida Vijay gi phone asi switch off leirami. Makhoi ani na yum asida matai ma oiriba Komal khakta leiramba thengnaki amadi Vijay di thabak amagi kurla da chatki haina hairami. Aduga Komal na makhata na hairami nakoina phone switch off lei haido mahak thabak chatkibani adugi thambo oiramgani. Makhoi ani su matai manabu mayamagi maramda kari oidaba ngangadoino haina khalludo mafam adu thadokna hankirami. Machin manau asina chingnaba karam kanda haurakke haibada makhoi gi mayamba si hapta ama helaba fawbada phone asi switch off adum leirami. Makhoi ani na Vijay na hekek chatpa thagwa mafam duda Vijay asi kulada thabak chatkibra haina hangla. Adubu hapta amagi mamangdagi Vijay na mahakki thabak mafam asida laktra haiba khangba ngamlami. Matang asida kariguma kharadi soidan thokle haibasi khangba ngamle. Masigi matung hapta ama leiraga haibadi 19 July da makhoina Komal da call tawrami. Adubu Komal ki phone asisu switch off leirami. Akhilesh na police station da chattuna missing report ama tawrami. Makhoi ani na mayam gi yum asida laklami. Adubu handakti yum asi Komal su leiramna bathengnaki. Yum thangnaba miyosingda hangba matamda Komal di numit nini gi mamangdagi yum asida laiba udi haina hairaklami. Mayamaga paw faunadaba amadi mari makhong karimatak khanglaktaba asi hapta ani fazilakpada machin manau anina imungda changlaga kari kari laibuno haibadu yengse haina hainaram. Yum manungda changduna yengbada yum adugi ka amada yamna ot oiba thong ama thengnaki. Hairiba ka asigi tiles khara amadi nauna tharamba thengnaki aduga tiles nauna sinba asi Vijay gi manau pa ani sigi marakta amadi khanglibani. Hawjukte makhoi gi mayamba Vijay su mafung khangdana leire amadi matai masu mangkhiba sina maram oiraga makhoi ani na yum manung asida yamna chinare basi hairiba mafam asida tiles silamba sini. Aduna makhoi ani na tiles adubu thugairaga hotoktuna yengase haina hairam. Tiles sing adubu thugaiduna faktoklaga laiba khotokpa matamdadi yamna manam kanba apumba manam namba haurakhi. Masigi matungda kariguma pumtharaba hakchang amadi leire haibasi khanglammi. Aduna police ta call tawrami. Police lagaba matungda mafam aduda luna tawthoklaba matamda plastic na yomna hakchang ama thengnarami. Hairiba hakchang asi Vijay gi asiba hakchang. Asiba hakchang natraga mangkhiba mi amabu masamki yum manungda kanana thirugani amadi case asida asiba hakchang asibu masamki yumgi tiles makhada kanamata thirak oi khannuna Komal lamadi Monu anina Vijay bu hatoklaba matungda phomjallibani. Adubu makhoi ani ne tawriba thawong asida yamna ot oiriba sina
jaga khara khaktada tail hongdok lamba sini vijay ke asi bhakchang fanglaba matung khwaidagi chingneriba misak asi komalni maramdi yum asida ikon kon lehoriba misak asi mahakni aduga maram irei leitabida mafam khangdana mangkhribani yumnonaba miyoi singdagi khangmangam khimadudi makhoigi yumnonariba angang nupa macha amasu hairiba matam asida mafam khangdana leiribani aduga hairiba nupa macha asi monu sarmani expert singi matung inna bj gi hakchang fumjallaga thamba asi hapta ani muk sure aduga mahak asi 5 natraga 6 July da murder tawkhibani bj gi hakchang fanglaba matung nonganbaga komal lamadi monu su police na pharame makhoi ani si mayum thadok tuna chen khibani aduga makoi pune yorame makhoi ani ga loinana komal gi macha nupa su yorame angang asi yawbuna makhoi ani bu masak khangdokpura yamna laibani aduga ilai laina police na phagat pangamani makhoi ani si phara matungda yamna interesting oiba wafum khare leidi police na interrogation tawba matamda masa masabu kanjanaba wafam phongdokpagi mahutta makhoi ani asi amana ababu kan khatnarami komalna asumna phongdoklami busy asi mahakna chana bada hu hapchanduna hatpani aduga monugi maral karimata leiti aduga nakal namadana monuna sumna phongdoklami nongma mahakna komalga unaba yum aduda laklami adubu numit aduda yum aduda vijay khaklerami vijay amadi mahakki marakta yamna kanna khut thoknaraba matung vijay bu mahakna makhaurida laksinduna hatpani komal bu mahakna yamna nungsi amadi komal gi maral karimata leiti aduga punishment khudingmak mangona pibiyu haina hairami makhoi ani gi wafam sing asi taraba matung police na karimata thajaramne police na somna phongdoknami monu mathantana vijay bu hat pa haibasi oithoktabani maramdi vijay na monu dagi wang chawba amadi kanba yamna hele amadi monu na vijay gi makhauri laksinuna hat pa haibasi oithoktaba thabakni police expert sing na phongdokpagi matung inna komal na vijay gi chanabada sleeping pill hapchalaba matung vijay na tumlingai matamda monu na makhauri laksinuna hat pa oigidawribani aduga masigi matung makhoi ani changduna chang asibu laibak manungda phumjinkhibani yamna sauningba amadi thamoi kaiba wafam amana komal amadi monu ani asi kyamuk yamna ikai khangdabagi haibada makhoi ani na vijay gi asi bhakchang asibu phumjanaba hotnabada vijay gi manau nupa gi mateng lauribani aduga manau nupa asina ajeni komal amadi monu ani na vijay gi hakchang asibu yum asimaktada phumjinaba plan tawro matung yum asi construction work khara tawnaba haiduna mi neklaga imungda fit taruk muk luba ko masi tawhollibani laikai gi miyosingna thawong sing asi khanglakpada makhoi gi bathroom adu funjalle aduna semjan ge haina ko masi tawribani haina hairam thabak suba miyosingna kom tawram laga hankraba matung vijay gi hakchang asibu makhoi ni na ko madu phumjillaba matung laibak na mathakta khumjillami sumaina laibak na khumjinba asi soidana chingnarakani khanduna masibu tiles na mathakta khumjinnaba khanarami makhoi na vijay gi manau nupa ajebu kouduna thabak asibu pangthokhalami ajay asi nongmi thabak surga leiba misak amani aduga mi ataina chingnaba faudunaba makhoi ni na plan tawduna thabak asibu manau nupa oiba ajay da taholibani adubu ajay di mahakna tawriba thabak asi mahakki hek pokminnaba mayambagi hakchang adubu lotchinbada komal amadi monu ani gi mateng pangnibani haibasi karimata khangjabanate hairiba case asida komal amadi monu ani na vijay bu hatliba asi makhoi ani love affairs asina khak maram oidre inong nongna vijay insurance amadagi lakh taruk fangki komal amadi monu ani na hairiba paisa asi lauduna makhoi gi anauba life ama hounaba tawribani sel asibu sijinaba yanaba makhoi ani na vijay gi phone asibu OTP access tawba yanaba puduna chatlami aduga hairiba case asi hawjukchu police na makhata na inquiry chathaduna lai masigi case asi drishyam hairiba film asiga yamna manaba case amani asigumba case mayam ama thoroklibasi hairiba film sing asina inspire tawribra mayam comment haibiramu aduga aroibada haijaning asigumba aranba miyoiba ama oina tawhaidaba thabak sing asi punsida tawge haina fawbu khanbigan wari asibu nungaibirabadi like amam tang tawbiramu aduga mathangda karamba topic ta video semjar uge haibasu haibiramu kanglei thriller na mayambu amuk kanna khurumjari